ꯀꯅꯥꯅ ꯑꯩ ꯂꯥꯏꯔꯕꯅꯤ ꯅꯨꯄꯤꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯅꯪꯉꯣꯟꯗ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦꯅ ꯄꯥꯟ ꯇꯥꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯀꯧꯇꯥ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯉꯥ ꯀꯧꯇꯥꯁꯦ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯄꯤꯛꯄꯅꯦ ꯑꯗꯣ ꯇꯧꯃꯤꯟꯅꯒꯗꯕ ꯃꯤꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯥꯖꯤꯟꯅꯦ ꯑꯗꯣ ꯏꯌꯥꯝꯕꯒ ꯇꯧꯃꯤꯟꯅꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯈꯔꯕꯨꯗꯤ ꯏꯀꯥꯏꯖꯦꯠꯄꯅꯦꯀꯣ ꯑꯗꯣ ꯉꯥꯡꯕ ꯍꯧꯔꯗꯤ ꯇꯣꯛꯇꯕꯅꯦ ꯁꯤ ꯋꯥꯔꯤꯗꯣ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯇꯧꯃꯤꯟꯅꯔꯛꯇꯣꯏꯁꯦ ꯃꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯔꯒꯦꯀꯣ ꯑꯩꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯇꯧꯔꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯤꯅ ꯑꯃꯨꯟꯕ ꯁꯤꯅ ꯑꯍꯤꯡꯕ ꯁꯤꯅ ꯉꯥꯟꯕꯅꯦꯕ ꯑꯗꯨ ꯃꯆꯨ ꯐꯨꯠꯄꯗꯣ ꯈꯖꯤꯛ ꯑꯣꯏꯈ꯭ꯔꯕꯒꯤ ꯑꯗꯨꯝ ꯍꯤꯡꯅ ꯆꯤꯛꯀꯦꯅ ꯑꯗꯨꯝ ꯑꯃꯅꯤ ꯂꯣꯏꯁꯤꯟꯕꯅꯦ ꯉꯁꯥꯏ ꯑꯗꯨꯒ ꯁꯤꯅ ꯑꯌꯨꯛ ꯏꯔꯣꯝꯕꯅꯦꯀꯣ ꯑꯃꯦꯠꯄ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯑꯂꯨ ꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯁꯤꯅ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯤ ꯉꯥ ꯀꯧꯇꯥ ꯃꯇꯧꯅꯦ ꯃꯇꯧ ꯁꯦ ꯃꯉꯣꯟꯗ ꯑꯆꯧꯕ ꯍꯥꯏꯔꯀꯥꯟꯗ ꯑꯄꯤꯛꯄ ꯍꯥꯞꯂꯝꯕ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯑꯆꯧꯕ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ ꯃꯤꯗꯤ ꯃꯌꯥꯝꯕꯅꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯗꯨꯝ ꯑꯆꯧꯕꯗ ꯍꯥꯞꯄꯤꯕ ꯂꯩꯗꯅ ꯀꯩꯅꯣ ꯃꯌꯥꯝꯕꯅ ꯑꯣꯏꯅ ꯍꯥꯞꯄꯤꯕꯅꯦ ꯑꯍꯤꯡꯕꯅꯦ ꯏꯟꯁꯥꯡꯗꯤ ꯑꯗꯨꯝ ꯊꯣꯡꯕ ꯍꯩꯔꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯅꯪꯒꯤ intro ꯑꯃ ꯇꯧꯑꯣꯅ ꯍꯥꯏꯗꯤ ꯑꯩꯒꯤ intro ꯃꯌꯥꯝꯗ ꯑꯩ ꯃꯤꯡꯁꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟ ꯃꯁꯦꯟꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯒ꯭ꯂꯦꯗꯁꯇꯣꯟ ꯀꯧꯋꯦꯕ ꯑꯩꯁꯨ ꯏꯔꯣꯡꯗꯒꯤꯅꯦ ꯃꯣꯏ ꯈꯨꯟ ꯆꯞꯅꯦ ꯑꯗꯨ ꯁꯨꯝ ꯀꯖꯤꯟ ꯑꯗꯨꯝ ꯃꯌꯥꯝꯕ ꯊꯣꯛꯄꯀꯣ ꯑꯗꯨꯒꯤ ꯉꯁꯤ ꯃꯥꯅ ꯃꯨꯛꯕꯥꯡ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯩꯅ ꯀꯩꯅꯣ ꯑꯗꯨꯝ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯍꯥꯏꯌꯨꯅꯦ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤꯀꯥꯟꯗ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯅꯤꯕꯀꯣ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯥꯞꯅ ꯂꯩꯔꯀꯥꯟꯗ ꯑꯗꯨ ꯅꯨꯄꯤꯅ ꯑꯗꯨꯝ ꯄꯥꯝꯂꯛꯇꯕ ꯅꯪꯒꯤꯗꯣ ꯚꯥꯞ ꯇꯥꯗꯦ ꯍꯥꯏꯗꯤ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯂꯩꯁꯥꯕꯤ ꯂꯩꯔꯝꯃꯅꯤ ꯂꯩꯔꯦ ꯑꯗꯣ ꯑꯃꯗꯤ ꯂꯩꯔꯝꯃꯦꯕ ꯑꯃꯗꯣ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯗꯨꯝ ꯃꯥꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕꯅꯦꯕ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕꯅꯦꯕ ꯍꯪꯉꯣꯅꯦ ꯑꯗꯨꯅ ꯍꯦꯟꯅ ꯐꯩꯅꯦ ꯀꯣꯏꯁꯟ ꯍꯪꯅꯕꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯅꯪꯁꯦ ꯕ꯭ꯔꯣꯀꯟꯗꯤ ꯑꯣꯏꯔꯝꯅꯦꯕ ꯕ꯭ꯔꯣꯀꯟꯗꯤ ꯑꯣꯏꯔꯦ ꯍꯥꯏꯌꯣ ꯑꯗꯨꯝ ꯅꯛꯅ ꯂꯩꯔꯤꯉꯩꯗꯤ ꯑꯗꯨꯝ ꯃꯥꯁꯨ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨ ꯂꯥꯞꯄ ꯀꯥꯟꯗ ꯅꯨꯡꯁꯤꯗꯕ ꯃꯥꯕꯨ ꯅꯪꯅ ꯅꯠꯇꯦ ꯃꯥꯅ ꯂꯥꯞꯅꯔꯀꯥꯟꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯝ ꯕ꯭ꯔꯦꯛ ꯑꯞ ꯀꯩꯅꯣ ꯑꯗꯨꯝ ꯈꯥꯏꯅꯕ ꯑꯗꯨꯒꯤ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯛꯑꯦꯕ ꯑꯗꯨ ꯀꯔꯤꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯔꯝꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯤꯁꯤꯡꯁꯦ
ꯅꯨꯡꯁꯤꯅꯕꯁꯦ ꯅꯨꯡꯁꯤꯅꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯗꯨꯝ ꯅꯛꯄ ꯍꯥꯏꯕꯗꯤ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥ ꯅꯠꯇꯕ ꯁꯨꯝ ꯅꯛꯄ ꯍꯥꯏꯗꯤ ꯅꯛꯄ ꯍꯥꯏꯁꯦ ꯂꯩꯀꯥꯏ ꯑꯣꯏꯔꯣ ꯑꯗꯨꯒ ꯂꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯎꯅꯕ ꯌꯥꯕ ꯈꯨꯗꯛ ꯈꯨꯗꯛꯁꯨ ꯎꯅꯁꯦ ꯍꯥꯏꯔꯁꯨ ꯌꯥꯕ ꯑꯗꯨꯒꯤ ꯅꯛꯔꯤ ꯃꯈꯩꯗꯤ ꯅꯨꯡꯁꯤꯕꯁꯦ ꯁꯨꯝ ꯁꯨꯝ ꯆꯦꯠꯇꯤ ꯆꯦꯠꯂꯦꯕ ꯑꯗꯨꯒ ꯂꯥꯞꯊꯣꯛꯑꯗꯤ ꯅꯨꯡꯁꯤꯕꯁꯦ ꯁꯨꯝ ꯁꯨꯝ ꯃꯥꯡꯉꯦꯕ ꯍꯥꯏꯗꯤ ꯃꯤ ꯃꯤꯅꯤꯁꯨ ꯄꯣꯛꯏꯀꯣ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯌꯥꯔꯤꯈꯩ ꯅꯛꯔꯤꯃꯈꯩꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯆꯦꯠꯂꯦꯕ ꯂꯥꯞꯔꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯁꯦ 100% ꯅꯨꯡꯁꯤꯔꯝꯕꯁꯦ ꯁꯨꯝ ꯄꯥꯔꯁꯟꯗꯣ ꯁꯨꯝ ꯁꯨꯝ ꯇꯥꯔꯛꯑꯦꯕ ꯍꯥꯏꯗꯤ ꯎꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯍꯥꯏꯔꯒꯦꯕ ꯅꯨꯄꯤꯒꯤ ꯑꯗꯨꯝ ꯂꯥꯞꯅ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯝ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯄꯥꯈꯪ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯣ ꯄꯥꯈꯪ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯑꯃꯅ ꯑꯗꯨꯝ ꯍꯪꯒꯅꯤ ꯍꯪꯒꯅꯤ ꯑꯗꯨꯗ ꯃꯥꯅ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯒ ꯐꯖꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯃꯥ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯑꯗꯨꯅꯤꯗ ꯆꯦꯟꯖ ꯃꯥꯏꯟ ꯇꯧꯕ ꯊꯨꯕ꯭ꯔꯕ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥ ꯅꯨꯄꯤꯁꯤꯡꯁꯦ ꯃꯥꯏꯟꯗꯣ ꯆꯦꯟꯖ ꯇꯧꯕ ꯌꯥꯝ ꯊꯨꯕ꯭ꯔꯕ ꯍꯣꯏ ꯆꯦꯟꯖ ꯇꯧꯕ ꯌꯥꯝ ꯊꯨꯏꯌꯦ ꯍꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯒꯦꯗꯤ ꯅꯨꯄꯥꯁꯨ ꯀꯦꯌꯔ ꯇꯧꯒꯗꯕ ꯌꯥꯔꯤꯉꯩ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯔꯦꯁꯄꯦꯛ ꯇꯧꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯣꯏꯕ ꯅꯪ ꯆꯥꯛ ꯆꯥꯔꯣ ꯑꯩꯁꯨ ꯆꯥꯛ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯑꯩ ꯁꯥꯏꯁꯨ ꯆꯥꯈꯤꯗꯦ ꯆꯥꯛ ꯍꯥꯞꯄꯦ ꯅꯪ ꯉꯥ ꯆꯧꯗ ꯆꯥꯕ ꯂꯣꯏꯈ꯭ꯔꯕ ꯅꯪ ꯈꯔ ꯄꯤꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯈꯔ ꯄꯤꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯎꯅꯤ ꯋꯥꯎ ꯊꯦꯡꯛ ꯌꯨ ꯃꯥꯅ ꯏꯌꯥꯝꯕꯅ ꯉꯥ ꯍꯥꯞꯄꯤꯔꯦ ꯏꯟꯁꯥꯡ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯍꯩꯅꯤ ꯊꯥꯖꯗꯦ ꯊꯥꯖꯗꯦ ꯀꯥꯏꯅ ꯑꯩꯅ ꯊꯣꯡꯕ ꯁꯤ ꯑꯗꯨꯝ ꯁꯤꯈꯛ ꯆꯥꯕꯩ ꯇꯥꯏꯞꯇ ꯍꯧꯅꯨꯀꯣ ꯊꯥꯖꯗꯦ ꯍꯥꯏꯗꯤ ꯉꯥꯒꯨꯝꯕ ꯉꯥꯛꯇ ꯊꯣꯡꯕꯁꯦ ꯅꯪ ꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯇꯣꯞꯄꯗꯤ ꯑꯗꯨꯝ ꯉꯥ ꯀꯥꯡꯁꯣꯏ ꯀꯧꯇꯥꯒꯨꯝꯕꯗꯤ ꯀꯌꯥ ꯆꯥꯒꯟꯗꯦ ꯑꯩꯅ ꯉꯥ ꯀꯧꯇꯥ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯥꯏꯕꯅꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯆꯪꯉꯦ ꯃꯌꯥꯝ ꯅꯨꯄꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯊꯨꯏꯌꯦ ꯑꯗꯨꯅ ꯅꯨꯄꯤꯗ ꯂꯣꯏꯅꯔꯁꯨ ꯐꯖꯅ ꯍꯩꯁꯤꯡꯅ ꯂꯣꯏꯅꯗꯣꯏꯕ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯂꯣꯏꯅꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯂꯣꯏꯅꯗꯣꯏꯕ ꯅꯨꯄꯤꯕꯨꯗꯤ ꯐꯖꯅ ꯀꯦꯌꯔꯗꯤ ꯇꯧꯕꯤꯗ ꯍꯣꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯃꯥ ꯅꯨꯄꯤꯕꯨꯗꯤ ꯀꯦꯌꯔ ꯇꯧꯋꯦ ꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯔꯗꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯕꯤꯌꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥ ꯄꯩꯁꯥ ꯊꯣꯛꯇꯕ No, God! No, God, please, no! No! ꯄꯩꯁꯥ ꯊꯣꯛꯇꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯇꯤ ꯈꯔ ꯇꯧꯋꯦ ꯑꯗꯨꯏꯁꯨ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩꯁꯨ ꯅꯨꯄꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯤꯁꯤꯡꯁꯦ ꯃꯦꯟ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯊꯤꯅꯩꯕ ꯑꯍꯦꯟꯕꯕꯨ ꯊꯤꯕꯅ ꯑꯍꯦꯟꯕ ꯍꯥꯏꯗꯤ ꯑꯗꯨꯗ ꯇꯥꯔꯦꯕ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯟꯕ ꯑꯍꯦꯟꯕꯗꯤ ꯀꯅꯥ ꯄꯥꯝꯗꯕ ꯂꯩꯇꯦ ꯀꯅꯥ ꯂꯣꯏꯅꯃꯛ ꯄꯥꯝꯅꯩ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏ ꯐꯕ ꯏꯃꯨꯡꯗ ꯄꯥꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯗꯤ
ꯑꯗꯨꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯎꯝ 좀 ꯊꯕꯛ ꯀꯨꯝꯕ ꯀꯔꯤꯁꯨ ꯇꯧꯗꯕ ꯄꯩꯁꯥ ꯀꯔꯤ ꯄꯨꯊꯣꯛꯇꯕꯁꯤꯡꯗꯤ ꯌꯨꯝ ꯄꯥꯟꯅꯗꯕ ꯇꯥꯔꯦꯅꯦ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅ ꯄꯩꯁꯥ ꯄꯥꯏꯔꯣꯏ ꯂꯥꯏꯔꯔꯦ ꯑꯗꯨꯝ ꯇꯧꯒꯦꯗ꯭ꯔꯣ ꯍꯣꯠꯅꯒꯗꯧꯕꯅꯦ ꯑꯗꯨ ꯑꯃꯅ ꯃꯤ ꯈꯪꯗꯦ ꯃꯤ ꯄꯨꯏꯕ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯍꯥꯏꯕꯅꯤꯗ ꯑꯌꯥꯝꯕ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯊꯤꯕꯗꯨꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯣꯏꯍꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗꯤ ꯌꯨꯝꯗꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑ ꯆꯠꯀꯗꯧꯕꯅꯤꯅ 마수 누가니 힘이야. 아도 이마 탁도수 누피싱나 그마이 더브라가 윤빠기보다 마마나비 or 뭐기 사가이 뭐기 relative 아도 뭐기 뭐이 마망데 누가이나 레비도수 빠메 누피싱게 누가 누빠나 누시나 더위바 아둘슨 빠메바 사티다바 누빠 ꯈꯪꯕꯤꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗ ꯅꯨꯡꯁꯤꯕ ꯅꯨꯄꯥꯗꯗꯤ ꯍꯣꯠꯅꯕ ꯀꯟꯒꯗꯧꯕꯅꯤ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇꯪꯒꯤꯁꯨ ꯅꯠꯇꯦ ꯅꯨꯄꯥꯒꯤꯗꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤ ꯑꯁ ꯅꯨꯄꯤꯅ ꯄꯥꯝꯕꯤꯔꯣꯏ ꯈꯣꯠꯂꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯏꯀꯥꯏꯕ ꯂꯩꯕꯁꯦ ꯐꯕꯅꯦꯗꯤ ꯀꯥꯏꯒ 누빵을 덩나 삐기도 없냐 봐. 어두대 누삐나 나 누빠 진짜 아힘바 밤에 해나 너너 이시 유학 제사 더가 봐. 그럼 누빠나 그만 하라. 그래. 혼나봐 누삐나 아힘바 밤에 만 पैसा तानकनबा नुपासे नुपीनि याम पामगलेबा पैसा पाइरगा थबक तौद्रसु दुसु पामोय पामलबसु ngahaktanggine adubu kuiroiba adubu nupa men nupina pambase nupa honnaba kanba imungge pubada nupa thokna puba ngamba tupame so nupina ahemba pambagi nupasu thangna leibane kanana ai lairabani nupina pamde haina dum thabak suningdan dum leidi kana laga nangonda ai nang nungsiye na pan tare 와인이다. junya nupi phaba loge haja nupi phaba loge nupi masa phaba loge haja nang hana simdokpa tarkai ai han 나지 पैसा याम इना खुलो है बा पैसा याम पायो इना याम खुलो है बा नतबा होनबा कानबा हाबिदि नोंगै चाबा फंबा हाबिदि याम फरे कनो अदु देना अहेंबा लेत्रे आइसे थबक तौरगा आइसे नुंगाइना लेनु अदु होना दौने नुपीबुदि अलाइबनिबा नुपीदि थबक तौरसु याय तौद्रसु याय मोइदि दुम नुपा मामा दुम फंगनिबा नत्रो नुपीदि दुम फंगनि कहिनदि नुपादि दुम कोइरक्कदौबनिना अदुदि नुपादि नुपीना कोइरक्ओइबा जुनिना नंगना मावंदा प्रपोज तौबा नुमिते यारोने एग्जांपल को हयें नुमि खर था मा हप्ता मानि लेरगा नंग दुम थबक तौदना दुम वाथि बरेम दुम सुर लेदि अहेंबा दुम लापा ताबने नंग हालो 누피싱세 좀 아헨바 팜나브라 아헨바 팜나데브라 도 호렌 코멘트 크라 큐토비요 누파기 신앙나 어두디 코멘다 누피냐 아헨바 양 빠메 하이나 하이람부스 야이 누피 खरदि पामदे हाइरम याय 진치에 좀 미미는 부이바 미미는 부이바도 अदुबु मेनदि नुपीना अहिमा पामोइदबसे नुपा होनबा कन्बु कल्लबा नुपीसे करिसु
ꯊꯥꯗꯣꯛꯑꯣꯏ ꯅꯨꯄꯥꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯅꯨꯄꯤꯁꯤꯡꯁꯨ ꯍꯥꯏꯔꯛꯑꯣ ꯅꯨꯄꯥꯁꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯌꯣꯕ ꯍꯣꯏ ꯅꯨꯄꯤꯁꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯅꯨꯄꯤꯅ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯒꯤ ꯈꯛꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯨ ꯁꯣ ꯇꯧꯅꯤꯡꯕ ꯁꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯗꯤ ꯅꯨꯄꯥꯒꯤꯗꯃꯛꯁꯨ ꯃꯥꯏꯅꯦ ꯀꯣ ꯅꯨꯄꯤꯒ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯅ ꯂꯩꯔꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏꯗꯤ ꯈꯟꯅꯗꯕꯤꯗ ꯅꯨꯡꯁꯤꯅ ꯂꯩꯕ ꯄꯩꯁꯥ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯜꯂꯒ ꯑꯁ ꯃꯣꯏꯗꯤ ꯍꯣꯠꯅꯕꯁꯨ ꯀꯜꯂꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯩꯌꯦ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯍꯥꯏꯍꯟꯕꯁꯦ ꯅꯨꯄꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯅꯨꯄꯤꯗꯤ ꯑꯁ ꯅꯨꯄꯥꯅ ꯑꯁ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯇꯧꯕꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥꯒꯤ ꯃꯊꯛ ꯀꯥꯒꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯕꯀꯣ ꯁꯤꯗꯤ ꯎꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯐꯩꯌꯦ ꯍꯥꯏꯕꯗꯨ ꯎꯠꯍꯟꯅꯤꯡꯉꯦꯕ ꯅꯨꯄꯤꯁꯤꯡꯁꯦ ꯀꯔꯤ ꯅꯨꯄꯤꯁꯦ ꯑꯍꯦꯟꯕ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯄꯥꯝꯕꯁꯦ ꯑꯐꯕꯔꯣꯝꯗ ꯄꯥꯝꯕꯅꯦ ꯑꯗꯨ ꯃꯤ ꯈꯔ ꯂꯩ ꯐꯠꯇꯕꯔꯣꯝꯗ ꯄꯥꯝꯕ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯅꯨꯄꯤꯅ ꯑꯍꯦꯟꯕ ꯄꯥꯝꯃꯤꯁꯦ ꯅꯨꯄꯥ ꯐꯅꯉꯥꯏꯒꯤ ꯅꯨꯄꯥꯗꯨ ꯑꯐ ꯊꯕꯛꯇꯨ ꯍꯣꯠꯅꯕ ꯀꯟꯅꯉꯥꯏꯒꯤ ꯍꯦꯛ ꯗꯤꯁꯀꯁꯇꯤꯡ ꯂꯥꯁꯇ ꯃꯥꯅ ꯍꯧꯖꯤꯛ ꯅꯪꯁꯨ ꯈꯜꯂꯝꯅꯤꯅ ꯅꯪ ꯈꯟꯗ꯭ꯔꯣ ꯑꯁ ꯑꯩ ꯊꯕꯛꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯕ ꯆꯠꯄ ꯈꯣꯠꯄ ꯇꯧꯗ꯭ꯔꯣ ꯍꯧꯖꯤꯛ ꯍꯣꯠꯅꯗ꯭ꯔꯣ ꯑꯗꯨ ꯀꯩꯒꯤꯅꯣꯗꯤ ꯅꯨꯄꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯁꯤꯅꯕꯗ ꯂꯥꯞꯅ ꯂꯩꯅꯔꯗꯤ ꯈꯔ ꯊꯥꯖꯕꯗꯤ ꯊꯝꯒꯅꯨꯗ ꯑꯗꯨꯅ ꯊꯕꯛ ꯊꯝꯅꯔꯒ ꯑꯗꯨꯁꯨ ꯃꯤꯅ ꯄꯨꯌꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨ ꯑꯌꯥꯝꯕ ꯅꯨꯡꯁꯤꯅꯕꯗ ꯌꯥꯝ ꯂꯥꯞꯅ ꯂꯩꯗꯤ ꯂꯥꯞꯅ ꯂꯩꯅꯕ ꯃꯇꯝꯗ ꯅꯨꯄꯥꯁꯨ ꯇꯨꯉꯥꯏ ꯅꯨꯄꯤꯁꯨ ꯇꯨꯉꯥꯏ ꯑꯃꯠꯇꯅ ꯑꯁꯦꯡꯕ ꯀꯔꯤꯁꯨ ꯉꯥꯡꯉꯣꯏ ꯍꯥꯏꯕꯗꯤ ꯅꯨꯄꯥꯁꯨ ꯁꯥꯏꯠ ꯊꯝꯒꯅꯤ ꯅꯨꯄꯤꯁꯨ ꯁꯥꯏꯠ ꯊꯝꯒꯅꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯂꯩꯁꯥꯕꯤꯗꯣ ꯅꯪ ꯃꯥꯒ ꯑꯣꯏꯗ꯭ꯔꯤ ꯀꯩꯅꯣ ꯃꯥꯒꯤꯁꯨ ꯅꯪ ꯑꯣꯏꯗ꯭ꯔꯤꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤꯁꯦ ꯃꯥꯒꯤꯅꯦ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯂꯩꯇꯦꯕ ꯀꯣꯔꯠꯇꯁꯨ ꯂꯩꯇꯦ ꯆꯦꯗꯁꯨ ꯂꯩꯇꯦ ꯂꯩꯇꯕꯗꯨ ꯅꯪꯅ ꯍꯣꯠꯅꯒꯗꯧꯕꯅꯤ ꯐꯪꯅꯉꯥꯏꯒꯤ ꯏꯁꯥꯅ ꯐꯪꯅꯉꯥꯏ ꯍꯣꯠꯅꯗ꯭ꯔꯒ ꯀꯅꯥꯅ ꯍꯣꯠꯅꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯥꯏꯅ ꯌꯨꯝ ꯄꯥꯟꯕꯗꯤ ꯑꯃꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯅꯤꯅ ꯁꯥꯎꯕ ꯃꯥꯗꯤ ꯑꯍꯦꯟꯕ ꯄꯥꯝꯃꯦ ꯃꯥꯗꯤ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯅꯪꯅ ꯋꯥꯈꯜ ꯈꯟꯕꯗꯧꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯊꯥꯖꯕꯁꯤ ꯌꯥꯝꯅ ꯂꯨꯅ ꯊꯥꯖꯕ ꯌꯥꯗ꯭ꯔꯤꯕ ꯑꯁ ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯟꯕꯤꯁꯦ ꯁꯤꯒꯨꯝꯕꯗ ꯌꯥꯝ ꯈꯪꯅ ꯂꯩꯔꯝꯃꯤ ꯍꯥ ꯑꯩꯈꯣꯏ ꯆꯥꯕꯁꯨ ꯂꯣꯏꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯦꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯥꯡꯈꯨꯜ ꯑꯣꯏꯔꯒ ꯇꯥꯡꯈꯨꯜ ꯂꯣꯟꯁꯨ ꯉꯥꯡꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯈꯨꯟꯗꯁꯨ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯑꯗꯨ ꯌꯥꯝ ꯉꯥꯡꯉꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯩꯁꯦ ꯔꯤꯄ꯭ꯂꯥꯏꯗꯤ ꯍꯟꯅꯤꯡꯉꯦ ꯈꯨꯝꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯇꯥꯡꯈꯨꯜ ꯂꯣꯟꯗꯤ ꯉꯥꯡꯕꯗꯤ ꯍꯩꯇꯦ ꯈꯔ ꯇꯥꯗꯤ ꯇꯥꯏꯀꯣ ꯌꯥꯝꯁꯨ ꯇꯥꯗꯦ ꯑꯔꯨꯕꯁꯤꯡꯗꯤ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃ ꯐꯖꯅ ꯑꯩꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯀꯦ ꯏꯟꯇ꯭ꯔꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯥꯡꯈꯨꯜ ꯂꯣꯟ ꯉꯥꯡꯕ ꯍꯩꯇꯕ꯭ꯔꯥ ꯑꯩꯅ ꯀꯃꯥꯏꯅ ꯈꯨꯟꯗ ꯂꯩꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯔꯤ ꯈꯔ ꯂꯩꯌꯦꯕ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯔꯤ ꯂꯩꯕꯗꯨ ꯍꯥꯏꯗꯤ ꯃꯥꯗꯤ ꯈꯪꯂꯝꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯔ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯁꯨ ꯈꯟꯒꯅꯨ ꯑꯩꯁꯨ ꯑꯋꯥꯕ ꯃꯤ ꯑꯃꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯅꯣꯡꯃ ꯐꯖꯅ ꯂꯤꯕꯤꯒꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯥꯡꯈꯨꯜ ꯂꯣꯟ ꯍꯩꯇꯕ꯭ꯔꯣ ꯑꯗꯨꯒ ꯈꯨꯟꯗ ꯀꯃꯥꯏꯅ ꯂꯩꯇꯕ꯭ꯔꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯁꯦꯝꯂꯛꯀꯦ ꯑꯗꯣ ꯁꯤꯁꯦ ꯁꯦꯝꯕꯁꯦ ꯃꯤ ꯀꯃꯦꯟꯅ ꯅꯪꯁꯦ ꯀꯃꯦꯟ ꯇꯧꯔꯝꯕꯤꯔꯝꯃꯣ ꯑꯩ ꯅꯪꯒꯤ ꯏꯟꯇ꯭ꯔꯣꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯗꯤ ꯇꯧꯔꯔꯣꯏ ꯑꯩꯒꯤ ꯋꯥꯔꯤ ꯀꯩꯝꯇ ꯁꯤꯌꯔ ꯇꯧꯔꯔꯣꯏ ꯑꯗꯣ ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯄꯥꯛ ꯁꯤꯌꯔ ꯇꯧꯒꯟꯗꯕ ꯃꯤꯅꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯤ ꯈꯔꯅ ꯍꯪꯕꯒꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯔꯗꯤ ꯍꯥꯏꯕꯅꯦꯀꯣ ꯃꯌꯥꯝ ꯈꯪꯅꯤꯡꯔꯗꯤ ꯁꯤꯒꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯃꯇꯦꯛ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣ ꯑꯗꯨ
ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣꯃꯦꯟ ꯀꯥꯎꯕꯤꯒꯅꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ comment ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯤ ꯀꯥꯎꯔꯕ ꯑꯩꯒꯤ ꯏꯟꯇ꯭ꯔꯣ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯍꯥꯟꯅꯗꯤ ꯑꯃꯔꯛ ꯏꯟꯇ꯭ꯔꯣ ꯑꯩ ꯃꯤꯡꯒꯨꯝꯕ ꯑꯩ ꯈꯔꯛꯇꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯗꯨꯗꯩ ꯍꯦꯟꯅ ꯈꯪꯅꯤꯡꯔꯗꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ bye bye